Japan gi hanagi Prime Minister Shinzo Abe bu miya mangda election campaign ama tawringai tanjada kok yadaba pakhang mana shoot tawraga open hatlamki hatlaga pakhang ado chende nongmai maru ani kapki ahan bagi maru miss oiki ani suba maru duna thabak ta panbani critical oiki asokpa hospital da yang na pusinki adubu kanbangam khidrei Shinzo Abe siki basida prithibi thungna nungai na khidi Japanese kaya kapna ki even India na su yamna chauna nungai ta phongduki so mabu karigi hatpano masiri maruai hang Real Voice channel da adumbu amukhana taram na oxinjai Japan da asumta mihat pagi pau thoina lakti Shinzo Abe Japan ki parliament ki upper house of councillors ki election da masagi party ki representative oina lepjagi mayam support to view haibagi mifam amada wangang bani masi lambi ki chidai dani narakawi high city ado meeting adu da mioi chamag yankhai mukna lepna phamna tanari batanjani mabu kaplamba pakhang ado mask upli bag amayali asangba t-shirt litli ahan bada ninglom da tupa se leplammi aduki matungda mang da laklaga khara naksinna changlaga dhang ani kapani masidi Shinzo Abe masama kari khonjel no khanna ningdi yengki yengningai tanjada ani subaguli laktuna thabakta hohan khibani mahak haithaki amasung amuk hawgalakidre Shinzo Abe 8 years 8-month Prime Minister oirami mana khwaidagi popular oiba sangna palamba Prime Minister ni Japan da mahakna China gi thabak thoram da yamna thina athatpa pinaba hotnaramba Prime Minister ni mabu kapa pakhang atugi ming Tesua Yamakemi kawi masu chende phakri security na Tesua Yamakemi se Navy da chahi home job torami hojik jobless ni mana Shinzo Abe bu karigi hatpon hangbada haiki mana puraklamba rule khara ai pamdi aduna hatning duna dairakpani aina revolver isana chalaga yumda ready tawduna thambani revolver adu camera gi saktem haifet mali barrel ani gini Shinzo Abe gi laibak thibani nomitto magi party na mabu campaign adu tawruna ba haibadagi chatkibani ngasi degi chahi marputra mangda 1932 da Japan gi prime minister ama hatkhi aduga masigi matungda atai prime minister ama ta hat pagi record laiti भारत के प्रधानमंत्री नरेंद्र मोदी ना Shinzo Abe सिबदा नोम राष्ट्रीय शोक पालन तौन भाईकी Shinzo Abe की मरमना जापान अमदी इंडिया रिलेशन यामन चेतकी जापान ना मखोई ओइना एंटी न्यूक्लियर लॉ लई मदु ओइरमसु 2016 दा इंडिया के न्यूक्लियर डील तवी मसी Shinzo Abe ना तोहन बनी मा की मरमना इंडिया दा बुलेट ट्रेन इंट्रोड्यूस्ड ओइकी Shinzo Abe की कंट्रीब्यूशन यामी इंडिया की ओइना माक पु हाट पा पाखंग अदुगी वादी Shinzo Abe रिलीजियस ग्रुप अमगा याम naksinai group aduna pakhang adugi mama basu chingsinkhre aduna imung manung mahilang lei religious group adugi leader adu pakhang aduna hatning ki adubu chance phangdabadagi Shinzo Abe da tainabani theory amana asumna hai Japan ki mafia group yakuza ga su Shinzo Abe ga yanadi yakuza kangrup ase sathi ba kangrup ni makhoi gi permission yaudana Japan gi thabak thoram mayamama taunati public singna ngasi degi chahi kunmangda petrol bomb na yakuza kanglup na magi yumda attack toki makhoi gi khut yaugadra siru jingnai pakhang adugi wadi Shinzo Abe ki niyam niti khara pamdabadagi mabu hat panisini